ꯃꯁꯤꯗꯒꯤ ꯖꯤꯟꯁꯣꯛꯅ ꯃꯈꯣꯏꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯒꯤ ꯃꯤꯑꯣꯏ ꯑꯁꯤꯅꯁꯨ ꯂꯦꯞꯇꯅ ꯇꯥꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯆꯦꯜꯂꯛꯄꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃꯗ ꯊꯦꯡꯅꯔꯨꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯍꯟꯗꯨꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ पुलिस स्टेशन मनुंग चंगदुना वारी पुंब लीब मतमदा महाकना हाइरिबसिंग असि पुलिससिंग असना मत थाजबिरमदे हाइबदि महाक असि अचौब युम अमदा फाजिन्दुना थंबीरे अमदि महाकना मतम कुइनदगी लेमिनारकलबा मामा मपा अमदि मयाम्बा मखोइसिंग असि असेंगबा मत ओइरमद्रे हाइबो वाहै सि ताबदा पुलिससिंग असदि नोकनिंगबा हाइबदु ओइरे मरमसनानि पुलिससिंग असना माना हाइरि वाफमसिंग से अमत थाजद्रिबसि मसदगी पुलिस अमना असेंगबा थिदोकनबगिदमक्ता मागी डिटेल्ससिंग येंगलकप मतमदा महाक असि 1977 दा पोई हाइबसि खंगलमि मागी डेट ऑफ बर्थ असि येंगलग पुलिस अमना अदुदि नंगी सही असि हौजिक निफुदी सुजिलकलेने हाइदुन हाइराई मसदगी जिनछोकना आइदी सही कुन खक्ता ngairi हौजे असे 1997 नि हाइदुन हाइरकप मतमदा मफमसदा लेरिबो पुलिसिंग स्टिंगक पगलोइना नोकनिंग बफावनरमि अदुगा मफमसदा थेलिबो कैलेंडर असि येंखनबा मतमददि 2017 ओइदुन लेरमले हौजे फिल्म असि मतंग असि कोक याम लेखाइबगी मतम हाइबदु ओइरे महांगने स्टेशन असि चंगलकप मतमदा 1997 दगी 2017 दा टाइम स्लिप तौबगी मवंग ओइना अखोइदु उरी अदुबो असेंगबो वारीदी फिल्म सिगी मखा तारक सरुक तमयाम सोइदन भाप ताबीरगनी जिनछोक की अंगक पमोंग मुतौसी उबदा स्टेशन दे लेरिबो नुपा मसा खरनसु स्मार्टफोन सिनदुना वीडियो नमली मफमसद उरिबा स्मार्टफोन टैबलेट अमदी पाउदी यावरलिबा डोनाल्ड ट्रम्प मखोइ म्यामसन लेरिबो मतमसी 2017 नि हाइबसी फिल्म सिबु येंगलिबा अखोइदसु खंगली जिनछोकती लेरिबो मतमसी 2017 नि हाइब ताबदा मसादा अंगप फावरमी हौजिक महांगना मिंगसेल ममांग द संसिन्दुरी येंगलु मतमदा महाकी सक्तम असिसु सही निफु सुरब मियोय मगी सक्तम ओइदुन लेरमसी थेंगनारे मयाम द भाप ताना भाइजरमगे महाकी सक्तम असि मतांग सि खक्तते सेंस तौब नक्ते 2017 दा सही निफु सुरब मी अमना 1997 नि खंदुना महाकसी सही कुन खक्ता ngairiba पाखंग मसामनी हाइदुना खंजदुना लेरिबनी अदुबु करिदगी असुमना खलनखिबनो हाइबसिदी हौजिक फावबदा उलिबा फिल्म असि वारी सिदा फोंगदोकपा लेइद्री Hello friends, sarang naba matam senthol lambi leitaba tanja sida thajaningai oiba mafamdagi income source lehenba haibasi tangai fadabani maruena madusu akaknaba mafam amadi matam haiba leitana income lakhanba duni darkar leiribasi aduna ngasi platform amagi maramda ina mayamda haijarongge masda live match sing yengbiraga makhoi gi results amadi score gi prediction tobiraga adongi income sing hengatlanba yariba platform amani mafam isda masing yamlaba game kyam su yauribani yamna famous oriba crash game su yaure aduga yamna maruwa wafamna Barcelona PSG amadi Serie A ga so official partner oribani aigi promo code sin aduna ahan boina register tobu matamda 1,30,000 phawgi bonus ki senpham amadi 150 free spin su soidana maki phangbigani aduna di panthaba tawdana hojim register tawsin biro link amadi promo code aigi description amadi comment da pin tawraga thamjaramge maduda changlaga register tawsin biro masigi matungda jinchokna sapchaba ma khangdoknabagi damakta hanagi yum aduda lotna muk sangselakle mahang sanglakpa matamda yum asida mi muta leiramdre adu mathaklom thangba kadagi isai hauna tharakpagi makhon taraklami kakhatuna yenglubada mi sangnadaba kadudagi oiramle aduga kasigi thongsu hangdoktuna leiramle mana kasigi manungda sangsilakpa matamda I teiraba miyoibagi asaba muti anina taaduna leiribasi ure haibadi asengba miyoibana siduna tabagi saktamdu utpani aduga nakaldagi magi mama mapa amadi mayambasu tholoktuna makoigi plan ase amukasu fail oire haiduna hainarami makoi singsi ubudi jinsokna hanglai nakoi kanano aduga nakoina tawriba thabak singasina karino masdagi yusokna mahakpu bhap tahanabagi damakta wari ma lirakle ngasidagi sahi kungi mamangi wari हाइबदी 1997 की दिसंबर थादा कासिमक्तदा मामा अमगा मागी मचानुपीगा हाटखि मतमदुदा अचौब केस अमा ओइबना पुलिस सिंगना मिहाटपसिंग अदुबु थिननब होनखिबनी असुमना थिरकप मतमदा मिहाटप पुथोकप ngamdana सही मा हौखि अनि हौखि अमदी सही क्या हौखिबना मरम ओइदुना मिपुम खुदिमना केस असिबु काउथोकनाखिबनी अदुबु सिरिबा इमुंगी मियोइसिंगनादी ngasi फावबा काउबो लेइत्रिबनी इमुंगदुगी मियोइसिंगना स्पेशलिस्ट सिंग तानादुना मतम कुइरबगी तुंगदा अमुकसु मिहाटप पुथोकनब होनखिबनी असुमना सही मरी यामना कन्ना थिरबा मतुंगदा मिहाटप ओइरिबसी नंगनी हाइबसे अखोइना खंगलखिबनी हाइदुना जिनछोकतबा हांगना फोंदोली मसिग मतुंगदा जिनछोकपु फादुना फु चेरगा असेंगबा खंगदोकनबगीदमक्ता होनरकपा मतमदा महाक्ति करिमता निंगसिंगबा ngamdre हाइदुना माना हंजिन हंजिन फोंदोकजरमी मयामदा भापताना हाइजरमदे ममांगदा जिनछोककी मंगदा ओट नैबगी सक्तम अमा हेक हेक उरिबदु उलिबा मतंग सिगी सक्तम असिनी मागी ममंगदा उरिबदु तसेंगबमकिदी मागी पुंसीदा थोखरबा थौदोक ngakdani सिरिबा इमुंगी मियोइनदी मिहाटपसिदा वाहंग पाहुंग तौदुना कनाना करिगिदमक्ता हालिबनो हाइबसी खंगनिंगलंबनी अदुबु मिहाटपसिना ममांगी थौदो अमता निंगसिंगबा ngamdrabanina maram khangdoknabagi upay amata leiramde मरमसदगी हिप्नोटिक इन्वेस्टिगेशन दगी स्पेशलिस्ट अमा ओइरिबा मिस्टर पार्क हारिबा मियोइसिबु कौदुना वातानरमी जिनछोककी मांगख्रबा मेमोरी असिबु हंजिन हनबा मखोइ म्यामना लेप्तना वातानरमी मागी पुंसीदा थोखरिबा असेंगबा थौदोक्तुगा चप मानबा मोंगदा अमुकसु मागी मिटमांगदा उहलबदी मांगख्रबा मेमोरी अदु अमु हलकनी हाइदुना मखोइ म्यामना थाजनरमी
ꯃꯁꯤꯗꯒꯤ ꯃꯤꯁꯇꯔ ꯄꯥꯔꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯖꯤꯟꯁꯣꯛꯄꯨ ꯍꯤꯞꯅꯣꯁꯤꯁ ꯇꯧꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯖꯤꯟꯁꯣꯛꯅ ꯑꯩ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯃꯥꯗ ꯉꯥꯊꯗꯨꯅ ꯇꯨꯝꯂꯤ ꯑꯩꯒꯤ ꯕꯕꯥ ꯑꯃꯗꯤ ꯏꯌꯥꯝꯕꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯅꯧꯕ ꯍꯣꯡꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯤ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯥꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯃꯇꯝꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤ ꯆꯞ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯥꯅ ꯍꯥꯏꯈꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯤꯁꯇꯔ ꯄꯥꯔꯛꯅ ꯃꯥꯒꯤ ꯃꯄꯥ ꯑꯗꯨꯒ ꯃꯤꯁꯇꯔ ꯆꯣꯏꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯅꯦꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥ ꯁꯥꯝꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯌꯥꯎꯈꯤꯕꯗꯨ ꯃꯇꯥꯡ ꯑꯁꯤꯒꯤ ꯁꯤꯟ ꯑꯁꯤꯃꯛꯅꯤ ꯖꯤꯟꯁꯣꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅꯗꯤ ꯍꯧꯈ꯭ꯔꯕ ꯃꯦꯃꯣꯔꯤ ꯄꯨꯝꯕ ꯀꯥꯎꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯟꯅ ꯎꯈꯤꯕ ꯌꯨꯝ ꯑꯃꯒꯨꯝ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯑꯃꯗꯤ ꯄꯣꯠꯆꯩ ꯍꯣꯟꯖꯤꯟꯕꯗ ꯌꯥꯎꯕ ꯑꯍꯜ ꯑꯃꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯌꯥꯝꯕꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯔꯝ ꯆꯥꯏ ꯍꯥꯏꯕꯁꯤ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯃꯇꯥꯡꯁꯤꯗ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯖꯤꯟꯁꯨꯛꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯌꯨꯁꯨꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯁꯤꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯖꯤꯟꯁꯨꯛꯅ ꯃꯌꯥꯝ ꯍꯦꯜꯂꯤꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 10 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯄꯥꯈꯪ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗꯗꯤ ꯆꯍꯤ 90ꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯨꯁꯨꯛ ꯍꯥꯏꯔꯤꯕꯁꯤ ꯃꯥꯒꯤ ꯃꯌꯥꯝꯕꯅꯤ ꯍꯥꯏꯕꯁꯤꯗ ꯉꯛꯄ ꯐꯥꯎꯕꯅꯤ ꯑꯃꯗꯤ ꯆꯍꯤꯅ ꯀꯌꯥ ꯁꯨꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯃꯥ ꯃꯆꯥ ꯍꯥꯠꯈꯤꯕ ꯀꯥ ꯑꯗꯨꯕꯨ ꯌꯦꯡꯅꯤꯡꯕ ꯐꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯍꯜꯂꯤꯕꯅꯤ ꯑꯃꯗꯤ ꯆꯪꯕ ꯌꯥꯗꯕ ꯀꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯂꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯖꯤꯟꯁꯣꯛꯅ ꯀꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯕ ꯁꯥꯔꯤꯕ ꯆꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯋꯥꯀꯤꯡ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯀꯤꯡ ꯊꯣꯛꯈ꯭ꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯅ ꯃꯤ ꯍꯥꯠꯄ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯒꯠꯄꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯥꯈꯤꯕ ꯏꯁꯩ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯊꯥꯔꯝꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯔꯦꯗꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯣꯏꯗ ꯄꯥꯎ ꯄꯤꯔꯛꯇꯨꯅ ꯆꯣꯏꯕꯨ ꯍꯥꯟꯅ ꯀꯧꯁꯤꯜꯂꯛꯄꯅꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯃꯇꯨꯡ ꯏꯟꯅꯗꯤ ꯖꯤꯟꯁꯣꯛꯅ ꯍꯣꯔꯦꯟ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯥ ꯑꯁꯤꯗ ꯆꯪꯍꯟꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯎꯍꯜꯂꯕ ꯃꯇꯨꯡꯗ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯕꯗ ꯌꯥꯎꯈꯤꯗꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯂꯦ ꯍꯥꯏꯕꯗꯤ ꯆꯣꯏꯅ ꯌꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯅꯝꯊꯥꯛ ꯇꯧꯕꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯥꯕꯨ ꯐꯥꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯐꯦꯜ ꯑꯣꯏꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯆꯣꯏ ꯑꯁꯤ ꯁ꯭ꯇꯦꯁꯟꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡ ꯆꯨꯕ ꯅꯨꯃꯤꯠ ꯑꯃꯃꯨꯛ ꯉꯥꯏꯕ ꯇꯥꯔꯝꯃꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯋꯦꯗꯔ ꯔꯤꯄꯣꯔꯠ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ 14 ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡ ꯑꯃꯨꯛ ꯆꯨꯔꯛꯀꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯟꯅꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯑꯃꯨꯛ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯋꯥꯔꯦꯞꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯖꯤꯟꯁꯣꯛꯅ ꯃꯍꯥꯛꯄꯨ ꯆꯤꯡꯅꯕ ꯍꯧꯔꯛꯈ꯭ꯔꯦ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯆꯤꯡꯅꯔꯛꯄꯗꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯈꯤꯕꯅꯤ ꯃꯇꯧꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯆꯣꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯖꯤꯟꯁꯣꯛꯀꯤ ꯃꯐꯝꯗ ꯒꯥꯔꯤ ꯇꯣꯡꯅ ꯂꯤꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯖꯤꯟꯁꯣꯛꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯨꯝꯃꯤ ꯇꯧꯕꯇꯕꯨ ꯑꯃꯈꯛꯇꯪꯗꯤ ꯂꯥꯜꯂꯤ ꯃꯗꯨꯗꯤ ꯑꯩꯅ ꯃꯤ ꯍꯥꯠꯈꯤꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯆꯩꯔꯥꯛ ꯐꯪꯐꯝ ꯊꯣꯛꯇꯦ ꯍꯥꯏꯔꯝꯂꯒ ꯈꯪꯍꯧꯗꯅ ꯒꯥꯔꯤꯁꯤꯗꯒꯤ ꯆꯣꯡꯊꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯈꯤꯔꯝꯃꯤ ꯅꯥꯟꯊꯣꯛꯈꯤꯕ ꯖꯤꯟꯁꯣꯛꯄꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯏꯒꯤ ꯀꯥꯡꯕꯨꯅ ꯒꯥꯔꯤ ꯂꯦꯞꯇꯅ ꯊꯧꯗꯨꯅ ꯇꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯀꯟꯇ꯭ꯔꯣꯜ ꯉꯝꯍꯧꯗꯕꯗꯒꯤ ꯒꯥꯔꯤ ꯑꯁꯤ ꯎ ꯑꯃꯗ ꯌꯩꯁꯤꯟꯕꯗꯒꯤ ꯆꯣꯏ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯖꯤꯟꯁꯣꯛꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯅ ꯑꯃꯨꯛ ꯊꯣꯝꯕꯗꯒꯤ ꯖꯤꯟꯁꯣꯛꯁꯨ ꯌꯥꯝꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯦ ꯃꯍꯥꯛꯀꯤ ꯁꯣꯛꯂꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯤ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯕ ꯉꯝꯈꯤꯗ꯭ꯔꯕ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯇꯧꯁꯨꯝꯅ ꯍꯧꯖꯤꯛ ꯐ꯭ꯂꯥꯁꯕꯦꯛꯇ ꯍꯟꯒꯠꯇꯨꯅ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯅꯨꯃꯤꯠ ꯑꯁꯤ ꯖꯤꯟꯁꯣꯛꯀꯤ ꯐꯦꯃꯤꯂꯤꯅ ꯑꯅꯧꯕ ꯌꯨꯝ ꯑꯃꯗ ꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯐꯖꯔꯕ ꯄꯥꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥꯅ ꯆꯠꯂꯁꯤ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯀꯧꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕ ꯁꯤꯟ ꯑꯁꯤ ꯊꯥ 6ꯀꯤ ꯃꯇꯨꯡꯗꯅꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯄꯗꯒꯤ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯐꯥꯏꯅꯥꯟꯁꯤꯌꯦल ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯕꯗꯤ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯁꯤ ꯇꯦꯜꯂꯕ ꯃꯇꯝꯗ ꯄꯥꯛꯇꯛꯅꯅ ꯍꯟꯊꯔꯛꯄꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯛꯄꯒꯤ ꯐꯤꯕꯝ ꯑꯗꯨꯕꯨꯅꯤ ꯑꯁꯨꯝꯅ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯖꯤꯟꯁꯣꯛꯀꯤꯗꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯗ ꯁꯤꯔꯝꯃꯤ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯁꯤꯅꯤꯡꯆꯤꯠꯇ ꯂꯥꯏꯀꯠꯅꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝꯕ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯜ ꯍꯪꯂꯨꯕꯗ ꯀꯅꯥꯃꯠꯇꯅ ꯄꯤꯔꯝꯗꯦ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛꯁꯨ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯃꯁꯤꯗꯒꯤ ꯖꯤꯟꯁꯣꯛꯅ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯁꯦꯜꯒꯤꯗꯃꯛꯇ ꯑꯐꯪꯕ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯅ ꯄꯣꯁ ꯑꯃ ꯊꯥꯒꯠꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯌꯥꯝꯕꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯁꯤꯅ ꯃꯇꯝ ꯁꯥꯡꯊꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯅꯌꯥꯝꯕꯁꯤ ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥꯡꯖꯧꯅꯅ ꯄꯥꯎꯁꯨ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯤꯟꯁꯣꯛ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯅ ꯀꯪꯉꯥꯎꯅꯗꯨꯅ ꯂꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯖꯤꯟꯁꯣꯛꯅ ꯊꯥꯒꯠꯈꯤꯕ ꯄꯣꯁ ꯑꯗꯨꯗꯒꯤ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ SMS ꯑꯁꯨꯝꯅ ꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯥꯠꯂꯕꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯕꯤꯒꯦ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯎꯔꯨꯕꯗ ꯖꯤꯟꯁꯣꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯈꯟꯖꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯇꯩ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯈꯪꯕꯗꯒꯤ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯇꯨꯅ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯌꯨꯝ ꯑꯁꯤꯃꯛꯇꯗ ꯌꯧꯔꯦ
sakangdaba miyoisna hairi yumasda mama amaga macha ani ga leibani nangna hatka doribasi mama si khaktani aduga magi macha sing adudi tubum nama sokpi ade matosuna jinchok si yumasi gi manungda adum changsilakpada ka manungda mama ga pikliba masana paga nungsina tumdun leibasi thengnarami nupi sibo hatlage haiduna thang pairaga changsilliba jinchok si makhoi ubda hatpangamdana thonga si lonsilaga tholai haibadi mana hana khalluriba wakhal adu tok thoklage haiduna mana ninglibani adubu matangista mama si tholktuna jinchok pu mapuroi bo erboi khanduna kaurai sakangdaba miyo emana thang paidun leplambasi ubada mama si yamna kanna lawrai masida jinchokna ai karimata nangona tawroi aina tawruriba thabak khudima asigidamakta ai yam lanjare ai mafam stigi chachakrake haramlaga mahangna thoki tawi adubu tanjasta mathak thangba karomdagi machanupi leisabisina mapa halaklaboi ningduna kumtharai adubu jinchokna thang paidun lerambasi ubadagi khangduni yamna kanna lawlami masdagi jinchokna asuma law khongbagi thabaksi tawguno haibada yaba kabu leite machanupi sina ka manungda law lawduni sensinkiwa sibu khamnanabagi damakta jinchokna tanabada magi mamana mabu pharami masdagi makhoi ani si inarakpada mama si stairdagi onthakirami aduga machanupi na thong lonsinaba honabada jinchokki makhut asi chappadagi mahakuji yamna wana leirami thong sinam khaiduni yamna kan sensilakpada soibadagi machanupi sta thanga thinbadagi mahapa phamste sire machanupi gi asi bakchang si ururaga mamana kibugo loina na yamna kana lawrukpadagi khamnanaba honabada mamagi mabuktu thanga thinkirami matangsida nakalda leriba tebsi yengkibdasu isei amasu yamna hauna thagalagli hojek mamamsa ani gi asi bakchang si uraga jinchona kaptun leirami thokliba thawdo asidagi ngauchatnaraba jinchokna mayumda hallagi khanduna tamma tholakpada pikliba nupa macha ma hugulaktuna mama bu kaurai aduga hairai nangbu kanano aduga aigi imana kadai di satkre matangsida jinchokna pibi yabu paukhum amata leite aduba angangsida mahangna thiamduna hairai phamungda kakhattuna phaiju manungda changlaga 1 dagi na 100 phawba tararak thiu karigumba aina haibasi illagadi nangi imaga chechega aina soiduna purakani angang sinadi jinchokna haiba thajaduna harau phamungda changduna masing thiba hokirami masigi matungda jinchokna thoke haidun hek tawbaga yumsida thelamba family photo si ure adubu yumsigi mapudi atai kana so oiramdre magi mayambabu layeng birba doctor adu oiramle adugu mahakpu thabakasi pangtho hanabagi damakta pau pirakhiba misak atu su atai kana sunate doctor asinani haibasi film asibu yenglibai khoina su matangsida bhap taba ngamle masdigi jinchoksu kana khangandana yumsdigi lona tholale nongalamda yorlaba matamda pikliba angangsina mapada call tawduna hairi aina uncle aduna haiba khudimak loina tawre 1 dagi na 100 phawba tararak su thire adubu imaga chechegadi i marakta taaduna adum leire hogul u haibasu yadre haiduna kaptunu pawtamlam masdigi doctor sina ai yam thuna lakani haiduna call si thamlaga chatke haiduna tawbu matamda mafamsida jinchoksu thengnarami doctor si jinchokna kaptuna hanglai mahaksu nangi imung munungi miyoini nasamaki hek nupi su oiribani aduga karigi damakta asuma tawribanu masdagi doctor na khumlai aigi nupi si siraga madudagi phanglakpa insurance ki senpham aduna aigi sa singbu thakadoribani leibak sida hujik wariba financial crisis asna maram oiduna ai hujik yamna warabani masdagi kokna bagi damakta aigi nupi bu halaga madudagi phanglakpa insurance ki senpham aduna imung munung chalaina bo honaribani jinchong hairei adu wariba su mahakado nangi imung munungi miyoini masdagi doctor sini yamna shaung khumlai nangsu nangi nayamba kanana bagi damakta sha olaba mi hatpa mani aduga ai su aigi sa singbu kanana bagi damakta honaribani tobudo hujikti nang na igi chanupi bu su hatoktuna aigi plan khudimak loina manghalle aduna nangi nayamba su aina hatkani aduga nangbu su aina hatkani masyaram laga doctor sini jinchoki makhori charam metuna hana nabagi damakta honarakpada makhoini si yamna kana inaraklami asuma torokpasida shoibadagi doctor si building makhada taage tawre adubu jinchokna mabu taadana bagi damakta magi makhutta yanduna leiri tobudo jinchokni yalibu makhul si nan thokpadagi doctor si makhada taaduna sire matau suna imung amagi mi ahum thangna na halaba matungdadi magi brain asida akanba seitheng ama piduna magi anabagi phibam si oirakibani haibasi film si yengli ba khoina su khangba ngamle matau suna ulaba matungda hoji mu present time gi wari damung lawe hojek hospital manung sida jinchokna gyan tarpa matamda shoi haribu nupasna mabu ngaidun leramle mayamda bhap tana haijaramge shoi haribasi mamangdagi jinchokki mayamba sadun lakliba yushok haribu nupa adugi asengba mamingni jinchokna hogulakpusi urga choina hairai aisu hojikti yamna ware hojikti nangsu sibana pharani hairaga mabo hana nabagi damakta poison gi hidak si kapsinaba tawrami hojek jinchokna khonjel tathana hairai ai se sibana matik charaba mi amani masdagi choina su magi wahi sidagi mahaki memory asi amu halakle haibasi khangle hojek choina thintaba tawdana nangna makhoi bu haliba sigarigino kanana insinduna thabak si tawhalibano nangna hathribu nupi dugi mapuroibana insurance ki senpham phangna bagi damakta halaliba natra haiduna hanglai masdagi jinchokna paukhum amata pide soina muka so hairai nangna numitu da hapiram da bangang adu da nangna lalle haijabam thoi masida su jinchokna paukhum amata pide soida munni yenglaga mapita aduna dum leire masing matungda soina hairakpa wafam asini yengliba khoi khudimak nangaklimasi hojik soina hairai numitu da aina di nangbu thajaduna aigi ima amadi isebu halakani khanduna nangna haiba khudimak tawkhibani tamthiraba thawdo adu thokraba matungdagidi insurance ki senpham khudimak su aigi ikhurana loina munbikre aduga aibuna orphan home da lehelakibani sanglama matamasida aina ahin kya kaptun lenkibani
ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯇꯨꯝꯅ ꯍꯥꯠꯂꯤꯕ ꯅꯪ ꯑꯁꯤ ꯍꯥꯠꯂꯒ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅꯁꯨ ꯈꯟꯗꯨꯅ ꯇꯂꯥꯛꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯂꯝꯗꯅ ꯊꯝꯂꯝꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯣꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯃꯤꯠꯇꯨꯗ ꯍꯥꯠꯂꯝꯂꯕꯗꯤ ꯑꯩꯁꯨ ꯑꯁꯨꯝꯅ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯐꯪꯂꯝꯂꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯖꯤꯟꯁꯣꯛꯇꯤ ꯉꯛꯄꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯅꯠꯇꯅ ꯑꯇꯩ ꯋꯥꯍꯩ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯤꯕꯗꯨ ꯑꯩꯒꯤ ꯕꯕꯥꯅ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯖꯤꯟꯁꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯤꯟꯁꯣꯛꯅꯗꯤ ꯁꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯃꯗꯨꯗꯤ ꯑꯩ ꯏꯁꯥꯅ ꯂꯧꯖꯈꯤꯕ ꯗꯤꯁꯤꯖꯟꯅꯤ ꯀꯅꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯟꯁꯤꯟꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯆꯣꯏꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯝꯃꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯅ ꯁꯤꯕ ꯃꯇꯝꯗ ꯐꯪꯂꯛꯈꯤꯕ ꯏꯟꯁꯨꯔꯦꯟꯁꯀꯤ ꯁꯦꯟꯐꯝ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯣꯏꯅ ꯖꯤꯟꯁꯣꯛꯇ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯖꯤꯟꯁꯣꯛꯄꯨ ꯍꯥꯠꯄꯤꯔꯝꯗꯅ ꯀꯞꯇꯨꯅ ꯀꯥꯁꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕ ꯆꯣꯏꯅ ꯃꯔꯥꯜ ꯂꯩꯔꯕ ꯖꯤꯟꯁꯣꯛꯄꯨ ꯃꯇꯥꯡꯁꯤꯗ ꯍꯥꯠꯄꯤꯔꯝꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯇꯧꯔꯝꯗꯅ ꯊꯝꯂꯝꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯊꯣꯛꯈꯤꯕ ꯂꯩꯇꯦ ꯃꯁꯤꯅꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯆꯣꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯖꯤꯟꯁꯣꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯣꯏ ꯑꯁꯤ ꯑꯁꯨꯝ ꯊꯣꯛꯂꯛꯂꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯆꯣꯡꯊꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯤꯟꯁꯣꯛ ꯑꯁꯤ ꯑꯃꯨꯛ ꯂꯩ ꯉꯁꯥꯏ ꯃꯃꯥꯡꯗ ꯆꯣꯏꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯀꯥꯞꯁꯤꯟꯒꯦ ꯇꯧꯔꯝꯕ ꯄꯣꯏꯖꯟꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯁꯤꯕꯨ ꯈꯨꯟꯒꯠꯂꯦ ꯑꯗꯨꯒ ꯃꯁꯥꯃꯛꯀꯤ ꯍꯛꯆꯥꯡꯗ ꯀꯥꯞꯁꯤꯟꯖꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯖꯤꯟꯁꯣꯛꯁꯨ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤꯒꯤ ꯄꯣꯁ ꯀ꯭ꯔꯦꯗꯤꯠ ꯁꯤꯟ ꯑꯃ ꯑꯣꯏꯅ ꯎꯠꯂꯛꯂꯤꯕꯁꯤ ꯖꯤꯟꯁꯣꯛꯅ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯀꯧꯔꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯒꯠꯇꯨꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯍꯟꯕꯅꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯀꯧꯔꯛꯄꯗꯒꯤ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯗ ꯄꯤꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯉꯥꯡꯁꯤ ꯆꯣꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯄꯤꯛꯂꯤꯕ ꯆꯣꯏꯅ ꯃꯥꯅ ꯆꯨꯞꯂꯤꯕ ꯂꯣꯂꯤꯄꯣꯞ ꯃꯤꯊꯥꯏ ꯑꯁꯤ ꯖꯤꯟꯁꯣꯛꯇ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯖꯤꯟꯁꯣꯛꯅꯁꯨ ꯃꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯕ ꯐꯥꯎꯕꯗ ꯖꯤꯟꯁꯣꯛꯀ ꯃꯥꯒꯁꯤ ꯌꯦꯡꯅꯗꯨꯅ ꯕꯥꯏ ꯕꯥꯏ ꯇꯧꯅꯔꯝꯃꯤ ꯍꯧꯖꯤꯛ ꯖꯤꯟꯁꯣꯛꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤ ꯊꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ